Thabuk phangdraba nahasingi amadi lairaba longmi sinmi ima ibel singidabakta lauduna lakpani khoi kholau handakta panglokiba AI summit New Delhi da panglokiba adugumlaba summit aduda Bharat India di pumloi loina amadi karimta khaptuna yon thokre aikoigi artificial intelligence ki sector da karimta ngamjadaba karimta haijadaba karimta laijadaba gum yote thangte utu atop khara pudokan de AI summit aidna Bharat ki yam grabadi tongan ba world ki country kya ma invite toriba se masi India si yon thoi bani India se Narendra Modi na amadi BJP layakna BJP ki sason me aga hada laiba India se tat ki advertise ki sasoni asigumba advertise ki sason da seda Bharat ki izzat mangwa tare amadi AI na koi da piba khudong saba singa sina koi ki traditional oiba employment kya ma mangwa tare aduna youth congress na yamna democratic oiba mongda sangsin ba khongsat adubu yamna tamthiba mongda atopa laibak Myanmar da Bangladesh ta toba protest tongna nokna biba BJP na adugum laba Narendra Modi na third-less protest gaida akoi da phi thongda bi wangang di base masi BJP ki oina madi Bharat miyam ki oina adugi batik laibak thibai kai ningai ni youth congress na ngasi bawda Bharat ikai ba pi ki ba laitri youth congress na Bharat ki damakta madi Bharat ta laiba praja miyam mipung khuding ma ki right ki damakta struggle kya ma fight kya ma tawdun la lakuni adubo tawri ba struggle ase masi pelak tabana maram moira kanda koina puri loktho ga tawga third-less protest ado madu tunglam chat nahasing kanjana ba amadi Bharat ki democratic value amadi principles Bharat ki constitution kanjana bi lokta tawga protest ni adubo yamna ikai ningai oiri badi pekraba khujin mamai muk chawga Manipur sida singa tamga changna ba yadna laiba yamna chahi ahum mihat mifun isa inau ke ama hatna leklo matamda BJP na ngachi bauda lambi lamdaw ko thokda protest to kide law ko kide adubo Delhi da protest to rugi da maktadi lamdaw ko thoka da Mahila Morcha BJP amadi BJY am tawriba protest to Manipur dagi amadi Manipur miyam to kide BJP na na lubra makoi ki macha maso siraga su BJP ki power paining ba BJP ki adugum laba election nang ba power mogar oi ba attitude do youth congress yaning de ajuda Narendra Modi ki phisi mai thari bani amadi IYC ki president Uday Banerjee bu yamne illegal oi ba protest to the phabi ba punbi ba illegal protest amadi illegal arrest to bi na koita yamna custodial harassment bi se masi youth congress na akoi masi yabangam do ajuna ngasi akoina kari samara la jatra ba step forcing abung dari se masi youth congress ki dabakta date Manipur ke future ki dabakta di Bharat ki future ki dabakta di avda koi seva ki de youth congress na without fearlessly we have to struggle for the democratic rights we have to struggle for the justice rights of the people rights of the youth